ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖꯅ ꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯋꯥꯔꯧ ꯑꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯈꯨꯕꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯅꯣꯡꯂꯨꯛꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯅꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ ꯑꯗꯣ ꯌꯦꯡꯉꯒ ꯁꯦꯌꯔ ꯇꯧꯕ ꯑꯗꯒꯤ ꯇꯦꯛꯅꯤꯀꯦꯜꯂꯤ ꯆꯦꯛ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥꯅ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯑꯗꯒꯤ ꯍꯟꯗꯛꯀꯤ ꯋꯤꯛꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯂꯥꯏꯠ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯤꯡꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯗꯅ ꯏꯁꯤꯡ ꯏꯆꯥꯎꯗꯣ ꯑꯃꯨꯛ ꯐꯈꯔꯦ ꯑꯗꯒꯤ ꯃꯊꯪ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯃꯌꯥꯝꯗꯒꯤ ꯁꯦꯞ ꯇꯧꯅꯕ ꯃꯥꯛꯁ ꯎꯞꯄ ꯀꯩꯗꯧꯕ ꯃꯌꯥꯝ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯥꯔꯛꯄ ꯑꯋꯥ ꯑꯅꯥꯁꯦ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯗꯤ ꯑꯝꯇ ꯆꯤꯊꯖꯗꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯏꯁꯣꯔ ꯈꯣꯏꯔꯝꯃꯒ ꯂꯩꯖꯩ ꯑꯗꯨꯒ ꯄꯨꯟꯁꯤꯁꯤ ꯈꯤꯇꯪ ꯆꯤꯟꯆꯦꯟ ꯂꯥꯏꯆꯦꯟꯗꯅ ꯍꯤꯡꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯅꯨꯡꯇꯤꯒꯤ ꯄ꯭ꯔꯊꯅꯥ ꯇꯧꯖꯔꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏꯈꯤꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯤꯑꯣꯏꯕ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯃꯄꯣꯛꯇꯨ ꯑꯗꯩꯗꯨꯗ ꯁꯥꯟꯇꯤ ꯂꯩꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯅꯤꯡꯖꯩ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯀꯗꯥꯏ ꯐꯥꯎꯕ ꯄꯤꯕꯤꯕ ꯍꯥꯏꯕꯗꯨꯃꯗꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯔꯦ ꯁꯨꯝꯅ ꯇꯝꯖꯒꯦ ꯑꯗꯨꯗꯤ ꯏꯃꯥꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯇꯧꯒꯗꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯌꯨ ꯉꯁꯤꯁꯤ ꯑꯩꯅ ꯀꯩꯅꯣꯗ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤꯖꯔꯕꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯔꯨꯅꯥ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯅꯤ ꯑꯩꯉꯣꯟꯗ ꯂꯩꯖꯕ ꯑꯩꯅ ꯄꯥꯒꯦ ꯃꯁꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯗꯗꯤ ꯄꯥꯔꯒꯦꯅ ꯑꯩ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯊꯝꯕꯁꯦ ꯑꯩꯁꯦ ꯁꯨꯝ ꯀꯥꯎꯕꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯈꯔ ꯁꯨꯝ ꯇꯧꯕ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯔꯤꯛꯁꯦ ꯅꯣꯡꯊꯥꯡ ꯂꯩꯕ ꯑꯃꯁꯨꯡ ꯇꯥꯏꯕꯪꯁꯤ ꯍꯥꯟꯅ ꯊꯦꯡꯅꯔꯦ ꯑꯗꯩ ꯏꯃꯥ ꯄꯦꯃꯥꯁꯤꯗꯤ ꯌꯥꯝ ꯐꯖꯕ ꯂꯥꯏꯔꯤꯛꯅꯤꯅ ꯑꯩ ꯄꯥꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩ ꯃꯦꯃꯣꯔꯤꯁꯤꯅ ꯈꯤꯇꯪ ꯁꯣꯔꯠ ꯃꯦꯃꯣꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩꯅ ꯐꯖꯕꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯅ ꯊꯣꯛꯂꯛꯑꯕ ꯑꯗꯣ ꯃꯁꯤꯗꯤ ꯃꯊꯪ ꯅꯨꯄꯤꯒꯤ ꯑꯩꯅ ꯆꯠꯊꯖꯅꯤꯡꯕ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯆꯠꯊꯖꯔꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯃꯥꯗꯔ ꯇꯦꯔꯦꯁꯥ ꯑꯁꯨꯃꯥꯏꯅ ꯃꯊꯪ ꯅꯨꯄꯤꯁꯤꯡꯁꯤꯒꯤꯅꯦ ꯋꯤꯃꯦꯟꯁ ꯑꯦꯝꯄꯥꯋꯔꯒ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯗꯒꯁꯨ ꯑꯗꯨꯝ ꯌꯧꯔꯛꯄ ꯑꯗꯣ ꯑꯦꯝꯄꯥꯋꯔꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯔꯒꯦ ꯍꯥꯏꯕꯗꯨꯁꯨ ꯏꯋꯥꯀꯁꯨ ꯍꯦꯛ ꯏꯔꯧ ꯂꯧꯕꯤꯗꯕ ꯃꯥꯟꯕ ꯑꯗꯨꯅ ꯅꯨꯄꯤꯒꯤꯁꯤ ꯈꯤꯇꯪ ꯊꯥꯡꯗꯣꯛꯄ ꯐꯔꯦꯅ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤꯁꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯅꯣꯡꯊꯥꯡ ꯂꯩꯃ ꯑꯃꯁꯨꯡ ꯇꯥꯏꯕꯪꯁꯦ ꯑꯩ ꯈꯨꯠꯇ ꯏꯁꯣꯔꯅ ꯁꯤꯟꯅꯕꯤꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯑꯍꯤꯡꯕ ꯎꯄꯟꯌꯥꯁ ꯍꯥꯏꯁꯤꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯝꯕ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯨꯂꯞ ꯊꯝꯗꯣꯏꯅꯤ ꯃꯈꯣꯡ ꯀꯣꯚꯔꯁꯤꯁꯨ ꯃꯥꯟꯅꯩ ꯑꯩ ꯁꯤꯗ ꯎꯠꯆꯒꯦ ꯁꯤꯅ ꯀꯩꯅꯣꯅꯤ ꯑꯩꯅ ꯊꯅꯝꯕ ꯌꯨꯝꯗ ꯄꯨꯂꯞ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯄꯥꯔꯒꯦꯅ ꯑꯗꯨꯒ ꯑꯩꯁꯦ ꯀꯥꯎꯊꯣꯛꯑꯒ ꯁꯤ ꯑꯣꯏꯅ ꯄꯥꯏꯈꯠꯂꯛꯑꯕ ꯑꯗꯨꯅꯤ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯦ ꯑꯅꯤꯡꯕꯅ ꯑꯃ ꯑꯗꯨꯒ ꯈꯟꯕꯅ ꯑꯃ ꯇꯧꯊꯣꯛꯄꯅ ꯑꯃ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯗꯨꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯍꯥꯏꯖꯕ ꯇꯥꯔꯦ ꯄ꯭ꯔꯣꯐꯦꯁꯔ ꯅꯍꯥꯛꯄꯝ ꯑꯔꯨꯅꯥꯒꯤ ꯁꯝꯂꯞꯄ ꯄꯨꯟꯁꯤ ꯋꯥꯔꯤꯒꯁꯦ ꯑꯩꯅ ꯄꯥꯔꯒ ꯎꯠꯅꯤꯡꯕꯗꯣ ꯃꯌꯥꯝꯗ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯁꯤꯒꯨꯝꯕ ꯊꯧꯅꯥ ꯐꯕꯤ ꯑꯩꯈꯣꯏ ꯄ꯭ꯔꯃꯣꯗꯤꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯊꯣꯏꯕꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤ ꯑꯃꯗꯤ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯑꯍꯨꯝꯁꯤꯒꯤ ꯃꯊꯪ ꯂꯥꯛꯄ ꯅꯨꯄꯤꯁꯦ ꯀꯌꯥꯝ ꯄꯋꯥꯔꯁꯦ ꯂꯩꯔꯝꯒꯦ ꯍꯥꯏꯕꯁꯦ ꯄꯋꯥꯔ ꯂꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯅꯠꯇꯦ ꯃꯤꯒ ꯈꯠꯅ ꯆꯩꯅꯕꯗꯒ ꯌꯥꯝꯅ ꯍꯦꯛꯇ ꯄꯋꯥꯔ ꯂꯩꯕꯗꯨ ꯅꯠꯇꯕ ꯃꯣꯔꯦꯜꯂꯤ ꯃꯥꯅ ꯑꯩꯈꯣꯏꯅ ꯇꯝꯖꯔꯨꯕ ꯏꯗꯨꯀꯦꯁꯟꯗꯨꯗ ꯅꯩꯈꯥꯏꯔꯒ ꯁꯃꯥꯖꯗ ꯎꯠꯄ ꯉꯝꯕ ꯏꯕꯦꯝꯃꯁꯦ ꯃꯁꯤꯒꯤꯗꯃꯛ
ai ngasi pajarage haidana khitang hotnajari adu numit humni ne aina masigi lairik ani ahingba upanyas ne nongthang leima ma sungtai bang ne lairik ani sigi maru maru oibe se lokhatlaga amu phongdok chadori se ngasi ahan bo oina nongthang leima ma sungtai bang se masi oina hojage haidana ai lepsare lairik to aina uchage ko mukasu uchage Amaduga utpiro ima. sigi ahingba upanyase Okay, okay. ani se ai combine tawraga thamjai adu pa badi nongthang leima oina pajarani ngasi di introductory se Yam nungai imana sumaina khangat pirakpa aduga akhoi tasengna khalluraga so akhoi Manipurda akhoi aigi damakta di hek poklakpadagi dum conflict se urakpa do akhoi Manipur maitai nupi aduga akhoi different akhoi ethnicity leiriba sidai nupi singsina moigi thaudang aduga irang haitare ko dum leirakpa sida akhoi tawgadaba thabak sida dum focus tawraga dum excel tawrakpa se masida mu focus tawraga imana akhoi lamgi mi haibe tare ko da mu focus tawbirakpa se yam nungai adudi imada sinazarage akhoi mayam da ngasiki program asi hobinabagidamata punamaku amukatsu khoramjari aduga loina na aina maraksida aina phongdokningba ama khaktanga ai phongdok saramge ai kanoda US ki trip tu da ai kano 2017 adaidu da ai podcast ki mong da lairik padraga di matam len badu ai am waba ma oiba lai pa khraga di phaba aduna ai khamba thoibi saireng acha owa volume do ai US da loi thok sarame aduga aise Delhi da lae ai visa su loidora bawe laibani aisu aduna Delhi da laaga ai visa gi kaika renew ka kaika se loin tawraga covid amuk lae do covid si laaba matungda di ai gi sanupi ga aiga masidi akogi kano ina podcast oina tawragum thi haiba phirep si lawrakanda mathang akogi akhang ahai ojar professor ojar tombi aibu hobadai tambirakpa adugumba mayam sina inspire tawbiraga inspiration ma yawdraga dingamba nate aduga amukai dawrage bu Delhi sidadi aigi lakpada US tasuni aina paba library aigi yumda lehobase ai pura satpadi yadamnina ai ithan chapanina kanagumba man sojo pidraga di masisu oithokte madu sojo tu aina kauthoga su aise miyoina pokpada ishona saugani aina ai thamjage aduna Delhi aurapasida isanupina ima wasu yangwane aduna ibani se live tawsi na adumaina hogibani 2019 dani 19 sida yore aduga 19 gi loirakpa sida covid sila ai lengba yadra Delhi da ki chahi ani pura covid si nemdharak priba hawa ai se khangdana adumai hidaka kapthoktana khotana mayam tawna mayam se ada so dum ai adum tawi adumaina tawgadagi di ai lairik se amu yam pur oiraba paningbadi leiba aduga kharaida library su leite adagi thadok thajin tawba khotba masi matang sida aina mayam da hangasa doise aigi naw arunasna maonda natragadi mase thaba ama haibada yam harau na tawsi haibasina ne mang thaba adugumba inaw amane ada mana maonda my library su madi university professor ware makhada PhD kaya mama puthokhrabani na larik si marang kaya se aina khangdana bema adugi larik to adu amta thabiro khobe as onthong na nai gara jane aina nai base adu mana adum thabire ai sanupi Miranda kawi Delhi da leisna magi office da gi printout lokthorei adu su printout tu thoirakta dana tru jana nataba lauriba nupa sina thoirakta dana warakna lokmandana thangja khudingi page hek larik tawna lawrakpa duda mayak si sung uraktraba mana soirira aigi laikton soira ai khangde adai janupina amu achoba mayak sigi mafam sida khan market ta leibaduda satlaga mung namthokpire aduga admai pajarakpani aise atatpa leitana pajarakibani 2017 dagi aduna maram oidana adu kanagi mapandai no haibadudi ain haibam thoi
aduna ibe madasu natana atopadasu aina mateng ni bayawi pibirai aduma adubu yam toina hetan nai khai base masidi ai inau sigi mafamda aina tawjai madi mana harau harau tawgira kwagi matungina ai tawde adaba thabak mayam se aduna ai ibe magi laman adum ton sinjay aina mya mamangda ai thamjage aduga loina na mahak ahanbada aigi nongthang leima amasung taibang che masaisida aina pajagadori basi nupi kaino samatcha ngakani aduna aina pajagadori basi ai mamangda haigre manipuri upanyasa nupi gi saktam se amupa dinge mamangda mayamna di sak khangbiraba aduga aina amukasu maparoi ama oina saktak chaningdana mahaki chamlappa pungsi wari matek amatang ai mamangda thamjaramge aiba amadi apaba khoriron chaite haibase aiba amadi apaba anigi unaphamni aiba na iragliba ado punamak nainadragadi masak mangal thokpa ngamde pungba asikairabadi arum ayang khal manadaba khorirol haibadi lairik miyeng asigi liklamda aiba na semliba taibangduda chatminnabada khenaba kari leibage haibado khangnanaba laknabada thawai lupchaba nainaroi nahakpam aruna Kristagi inkumja 1958 January gi tang amada wangkai ningthem pukri mapal ayang palida pui apokpa sangai amadi salam ningol nahakpam ongbi begabati gi machanupi tarukki manungda ahum subi angang oringai mapabungna ahum subini angang oringai mapabungna block development officer oiramba posting mafamsingda jiri lamangdong bisenpur thawalna chingba koichat chatuna leraki tongan ba mafamdagi mioi singa tinna tona duna chawrei leiru ba mafamda school khara karabasu lower primary ayamba sarukti apokpina tambikhi lairik haibi mama ama oirubanina laibo pharimni angang oina Mahabharat Ramayan wari kaya so apokpina libiduna wari tabagi mahau phangba ngamlakhi class 5 tagi na mayumda nena tadna leiduna nomai bungpung mathakta leiba Thamchet Girl UJB School da class 8 phawba tamlei matam sida school library da leiba ayekpam chanchindo na handokpa Bankim Chandra gi upanyas singi bound volume thawai yauna pakhi school gi textbook nataba phangba lairik pabagi hainabi mase inborn gi lakpani ko aidi machimanau nupi tarumakse ai bidawna loinabak manabadi oiramoi adubu ayambada ai loin khangna jai loi lairik hai tabamta yaude college ojada ibe mana university gi oire aduga mache ahando Monica gi popi babagi college da admaina oiminnai adagi amu manau nupi tontombi se agi thamamari college da oiminnai aduga ai nomai bungda ongbi aigi naw suni du kadai do oirakpano haibadumde ai haibangam jadre horen ai bina haibirakani message da kari da ina dumaina ikhanjai wangkai girl school da metric lising ama chamapan humdraundoi da pass tawraba matungda aidi metric pass tawise 1973 dani aduga GP college da BA Manipuri subject da honors kumjali singama chamapan humdran adudagi ahanba position Guwahati University dagi lauki Guwahati University se mayamna lana lobiga nu Guwahati University ki makhada isu tamjarai Assam University ki makhada khoi tamjarai akhoi gi Manipur board ka lejar pasidi ngarang da ni haina loba yai mi gi mapan tangaga khoi si sum tamakpani aduga MA su aiga manai adum ai Jen Jawaharlal Nehru gi makhada affiliation tawraga loinabak tawi Guwahati University na BA phawni Kristagi kumjali singamaga cha mapan marphuda Jawaharlal Nehru University se hari se Central Kanchipur dagi Manipuri law amasung sahitya da first class pass phangduna adi Manipuri da first class pass ka phangbai che
अखोई मणिपुर की दी मार्क का स्वयं लिख बने अदुना या फटाफट छात्र ने है ना आई थमजगे लोइसिली ख्रिस्त की कुंजाल लिसिंग में समापन मरफू मंगादा मणिपुर यूनिवर्सिटी मणिपुरी डिपार्टमेंट इहान हानबा ओइना पीएचडी डिग्री लौखी आई तंबगी मरम सिदा इबेमगी होनबा कनबा अदुगा तमैबा स्कूल सिंगसिसु हुजिकांगी प्राइवेट स्कूल मयाम अमा अदगी ममांगदना मेट्रिक थारी सिंगके लिटल फ्लावर डोम्बोस्को अदगी अदुअदा मयामसे अमत नते अदुबु मणिपुर की स्कूल दलेबा स्कूल सिंगसिदा तमा अगसु इबेमगी टैलेंट याम थागनिंगानी मणिपुरी डिपार्टमेंट की इहान हानबा ओइना पीएचडी डिग्री लौखी मणिपुरी डिपार्टमेंट दा PhD degree lowbase ibemana ihan haleba kumja asimakta Manipuri department Manipuri university oja oina changi adudagi di krista ki kumja lising amaga chamapan marfutaru ta ka samthong elangbam lekai lerak achobada leiba chungkham de sobanta yumban punchi da khongdam minaki ibungo sisu university gi kanone ojani Manipuri department gi head oina tam anirak lising ani taret tagina lising ani tara Trama Tratret Tito Puki University as a Dean of School Humanities Lisingani Kun Amasung Kulumdo the Suerami Professor Aruna Makagi Hujik Makada Hujik Kawada Makada Hujik Kawada ai kitang kan tok jage ko tang lamai se choi dore ai am ta kan tok jage aduna PhD phangre marakta matha pothara ba matungda department asimakta da guest oina leri GP Women's College da Manipur gi honors lauduna tamlinge da Central Library da satuna ibe mana yamna pamjana pa khiba lari singi marakta Manipuri khori rol gi se phongching Saitya ritu wakal ariba che pongching chingthana ba yai aduna khori rol gi naina ningbagi ithil chauna piraki eme tamlinge dagi hauna naina wareng I bagi lamda khutha ba so horei masalai ma che phongda laring masak ta pa lamai pu duna lakhi lising masamapan modra dagi khori rol ga mari leina ba wareng mathang phonglei laring masak ta pa gi lamai pu duna lakhi lising ani amada Dagina lisingani taru pawa laring wasakta pagi matangwiya karol da nomajin kudingi irami. Aribi ase koridor lukaya galoina duna lai Manipuri Language Advisory Board lisinga macamapan modra taret Chaitra Kala Academy New Delhi KK Birla Foundation lisinga macamapan modra manga Manipuri Language Expert Grand in Ed Committee lisingani nipan mapan Central Institute of Indian Language Mysore Advisory Board of Manipur State Award 2009 Dagina 11 Hawa Educated Member Aduga 2015 Dagina 18 Pavana Manipur State Kala Academy Asina Singbagi Tabak Torami Tabaksi Amna Kanotore experience na Thalaba Dugum Laba Kanoni Aduna IBS Korirol gi Lukayaga Loina Dunala Manipuri Language Advisory Board ki Saite Kala Academy New Delhi KK Birla Foundation ki IC Masi Hanjan Jagramale I kitang disorder oina kano sister rure mayampuna mangnangapi gani aduna asumai taudana Central Institute of Indian Languages Central Institute of Indian Language Mysore Advisory Board of Manipur State Award lisingani mapan lisingani tramathoi executive member 2015-18 Manipur State Kala Academy asina singbagi thabak tawrami asuk yamba experience asi aina mayam da usaningdana yamna uningba habadi maitai nupi amana yumpa na pana sukumba yamlaba thabaksi tawbache aina ibe madagi logjara kanda adu supira o aina yamna yetlabani aina aduna adum pibi raktana ai pajari aduna GP Women's College ahum subada scholar taramari PhD phangre thabak tagi pothara ba matungda hoji department asimakta da guest of faculties oina lairi GP Women's College da mani
Manipuri honors lauduna tamlingeda Central Library da satuna arunana pamjaba pakiba larik singi marakta Manipuri corridor chepong saita ritu wakal ariba chepong singthana baya asumna ehangna punamakbu si thamjaraba matungda ehak mahaki kainosi khoi khui si corridor si aina khwai lokhatchaning ba si ai Nupi saktam haibase Manipuri sahitya haibase samajugi mamini tari se sahitya ki mamina samaj tai samaj ki mamina sahitya tai haibaduni aduna upanyas nupi ki saktam aina yegle ise samaj ta ba nupi ki adugumba saktam ngatani aduna Manipuri upanyasa nupi ki saktam nupi haibase chaklon kaya da sayon to wi oina longnai tholabi naurabi leirangdagina norokitil phawbagi saktam da nupi bu yengna ragi nupi haisi oiragadi mayamna hekta yengbam maidi yam phana yengba jaw phatana yengba jaw aduna aibina ithabiragli asigumba nupi gi awang anem aka akum naiba punchigi nga saktamnam saitagi lamaida achauba mafam kanduna lagli mahangna loriba thaudangi matungina tongan ba mingauda khenaba maithong uba phangi apopi mama ama asisu nupi ni ko loina bi taloi imungi mama ama oirakpadagi apopi mama oiremni imungi taloi loina bi taloi aidi nupa amagi loina bi yung koire bi yumbu rembi asing kaya adugu sayon thinga se khangna bagidamata nupi gi mai horon khara hangatna yengba tai bharata mitki laitingi matamdagi hona hindu puran singda lairembi singna awang mathakta pukhali mahegi mabema langi lairembi shakti gi khurji pari bilarembi sing asina su nupi gi kuplaba saklona sung amasung thuplaba lamchat kayabu masakta masida uri basina awang bathakta leblibi nupi singi arangba saktamni aduga taloi habase nupi haben ko adui imungi nupi habase masida uri basi awang bathakta lebliba nupi singi arangba saktamni adugu nupi punsidi asamba lai nate lemngamdraba nupi gi saktam sida asaibagi khutha nafamsu oirei Bharata pidam ningai oibi nupi amana sakadaba lamsat sajaki mathau mangam kaya hindu ki ahan bachana pathap yatuna semkhiba manuna takli nupi mayum pandringai da mamana mathot kaba matamda mapuroibana aduga ahlorak labada macha nupana ngakada maning makhoi kari gumba matamda siu maning tau wa khak leiroi da bani habadi akhoin tong ba nupana ga tawi kai manaru ka ya ponteba nupana nupi thirena nupina aidi ai hundo macha khrena mayunga palo asingche kondangda yam nuaitaba macha dile hoba chigumba society ja aduna maning tawroi da bani haibani moina tawbado akhoina tamba yade haiba mama amana masina tai nupi haiba se miengi wang mada thamba yadaba mamal yam laba posak amani masagi wakhal mieng phongdoktuna maning tamna ba mafam laite atopage apamba aningbadu masagi oina longna naba hen phadaba thudang ko hali masagi haiba khakta na thodokpa amasung kathokpa na makhoigi lamchaki tamjana pham oirei asigumba awangba pidamase nakonduna balmikina sitagi charitra semlei khoi balmiki ramayan se punamangna khangnaraba wafamni mana sita si satini aduna mase amuka rabangi manakta tha ama hena leiruraba sita se mapuroibana leibaki minoki bedegi aduda yamna suklaba bonda mu tharaga macha nupa laba kuchaka se pohondana asuki matik waba sitage aduma sati oiba awaba khangbada halengdrabi matam punamakta leipak leimagumna akhang kanbi leipak leima khangba kanbada abid leipak leima akhoi prithibi se ari kainoda masaisita tariba bom khanariba sainariba hanariba sunariba punamakse mana akhang kanbi ama oina mana ayo haiba singa chibawada prithimata na hairakpa sekanam tadabado aduga upama alangkar tawgani awanungai animakta sinai dabi balmiki pungning na yekhiba sitagi inglaba menglaba lamchat ase tungda lakpa ibana su makhoi pidam lowba oina lowki
asumna mathang oina sitagi phidamgi mangalda sakram lakibi Bharat ki chanu charitra kaya thorai Sabitri thoglei Sabitri seitaban adi yamna matam amagi sati mahasati nupini maakse kanuni makubu mamitangi aduga magi mapuroibasu mana luhongbagi numit kaya nino leibada magi mapukta mapuroiba leiroi haibase man akhang kanbi nupi ama oibadagi Jomgi matung indana jomna adu nangna pamangai pige na tema pubada mana yagidaba adugumba Sabitrini mana mapuroibado jomgi makhutagi kalhoki aduga makubo mamitang badugusu phanbiu haina borni bada loinamak phanbiki asugumba gunche nupi sati nupi singsina tauba adugumba ne hadana ai bina sida panbirami Sakuntala Kalidaski adu yamna phajagraba masu sati amani cinta nilla de rambha dabayanti na singba mapuroi babu isore haina khanbi awan ngai khudong thiba kaya da na chungdabi athoi bagun singa si chenbi phidam ningai oibi nupi singni haina makhogi lamchat na tai asumna jukaya dagi sengwat saga charaklaba Bharat ki nupi gi awang ba phidam Sati gi muti mapung phari sati gi gunje tarukti leibani ai nongma ai adum haijarake sati gi oibi nupi gi arang balam chat yekpana ai bachingi apamba oiduna lai awon banai ba mani mioi bagi ityasa warida nupi gi phire olai sati gi wang laba khubam da ningthina leiting birambi muti gumna ngan thoi besingi kansin khraba nungi thamoida China khol phawrokpagumna tawrei Bharat ki nupigi phidamgi anganba sarukta ngaunaramba aibe singi marakta tuminna Chinban landana jukayadagi awabagi potlung kokthong puduna laglibe singi hana uramdaba maikaida akanba mieng changsinba hore Lairembi thakta singkhatliba makai amaromda khongyagi ful mamal yaudrba satigi maifamda iktuna masagi saruk polang Tudek piramba singi marakta Charachandra Lisingam Chanipan Humdrataru Lisingam Chamapan Kuntaipan Nasingba Aiba Kayana Nupigi Anowa Pidam Lamchat Amasuma Malena Honere Nora Namapuroba Amasung Shiba Macha Hundolam Duna Masagi mi ama oibagi khongpham thin anabagidamo mayumgi thonglon silmulaga khongsan dokiba mikub aduda Europe sinba thungna nehan kiba ithak ipom adugi iwai innel Bharat ki nupi singda suyeira ki adudi hongakpaduni aibina takbirami se matang kuina tungkhun huluraba Bharat ki nupi singna nungsulongi mahai masing amasung culture gi khong phangbada mitpale mit na singba na singna hokiba hojik amasung tungi phibam yengna machagi khongpham ama longna na bohna bagi luraba tanpham ama da leiriba phibam di tradition bu su hundokpa ngamdaba Amarom da modernity ki akan ba nonglai nungsit asin su humjalakpa asigumba sabatya ge ayo witan pham amada Bharat ki nupi sing irang na bagum tawri aidi akoina matang sida ina panjaning ba mana westernize haiba tusiga modernize haiba ga ani sigi kitang kano mafam ama thamningi bigyan na khamtheng na chawkhatpa rajniti da Concessional oiba henganarpa materialistic oiba wakhalna mapangal lekhalaklaba matam sida sainaraba isiel marak asida yauriba nupi singda aina anoba adhikari inoda hapsinduna hena leisilhali ariba pidam amasung anauba wakhal anina singkhainarapada thorakpa nupi singi wakhal mieng phongdoktuna Bharat ki saknairaba upanaskar singna nupi ki charitra yeglei Asugumba meng asi phongdokpana Raja Rao R.K. Narayan Bhavani Bhattacharya Kamala Markande Anita Desai na singbo punaskar singna nupigi charitra yekpada yauri ba naina bayaba machang oiba wafam sing yauri asengba taibang asigi mami oiriba asemba taibang animakta ariya no wakhalonda kangaw nupi singna langtakna na hangli Adiba pidam na kadai phawanga ka dage matang kuina dagi dharma gi amadi sana bigi puncinduna
laklaba akanba lipun thadattuna masagi matik mayai phongdokpagi pangkhaidana kaidano adubu wahangthing asigi arepa paukhumding achi phawbadasu phangdri lamitumiki phibamgi matung inna chingni koisinba manipurda khundariba mangoloi kangbu kanglup lamjam sigi oiba nupigi tongan saktam ama leijai mitki matamdagi hona leiramliba panthoibi akhogida manipurda haraga panthoibi phoibi leima namun khambi thoibina singba nupigi saktam chingda thonana sakti ama yaudi top na taraba maitai nupi singi masak ase asumna takpa yai tuminna lengdana leiba punsi cherol tawdaba thodok miyamgi jaifuda nasungdaba khangbi khurhandabi ima sitagi lambi ase ngaktana maitaina pungning ngaktana maitegi pungning pendri punsina mahaku yaisilakpagum punsibusu mahakna yaiduna lemna tuminna khangbagi mahutta punsi asikidamak arepa masak ama khanglaga pandamadu yongnaba thona phana pratikriya tawduna punsigi apamba masak piba paima khoijangbi pathau temthingnabi nupibu maitai nupina pami the cultural forum 1986 gi page lamai chamaga kunthama panda bharat chanui phidamdi thambalgi mangalgumna mengi thamoi nongtholi nungsiba nonglupa thajaba nachingba chanusing asigi punsigi laining asida puksel chetrabana makhoigi atopabu khudum chanjaba ngami punsida maipai maitai nupidi bharat chanugi athotpa amengba saruk asi loksilli masagi hanagi punsida mayongnaba mating leina mairong yabagi thongnasu manghande maitai nupidi tuson masonaba akhangkanbi oiba nate maitai nupida kan aring singba thonagi mating amasung yanglen saru oijarabasu amakpa napal yaude wahai pandabi upalgumna kantha kaleng nade kalen thagi leipak leina akanba kalengi tempak thuaiduna sakailabasu thonokjabi saktamdi mangdabagumbani punsigi thawai kayada imung manung macha masu yokpagi thaktagina leipaki luraba tanpham phawbana maitai nupi nghanadaba saktam uba phangi ngasi so koina uribasini aduga ekhoigi bharatki adum laba mahasati ne hairiba singsiga ekhoigi panthoibiga kitang aina samlap aina khangjaba knowledge dai share tawjaramge panthoibisi sati ni adu ma kaino ma nongpong ningthau mabani khangna jai adubu khaba chokchongbana nam haba haibadinat yade mana pambangai tawraga maonda promise tawhali nangi thongje yona maphai sanana maphai oiraga lupana maphai oiba tawramoina ngamoina harubani khabana ngamthokre paisa paibanina adudagi panthoibido lohongkanda mai mapuroiba sema hanna yengdanaba magi technique sijinaiba madi hidden taret sudana irujaba pamde adudagi mana tungonda nga pharui mayam nga phaba ubada aduga mana kainoda magi laigi oiba nungi oiba mitrang ama magi imungduda mana chatleba magi manaksa sangaktanaba mana longkhon bada angangi khubi makhut atatpa hapchilakani adu ubada mabu hangoidana tukachadana khabagi mungsina bebharokdaba suyadaba magi saktidu aduga loinana mangondagi thapchoknaba tawrakpa adugumba satita gundune aina ngasi phongdok chaningise adagi thoibigisu thoibiga akogi lairembi akogi panthoibisiga ai anisidang kitang aina khangjabadu kitang share tawjaramge adu thobisu morang thobisi satini nongbana kayara khana khambabu laknaba kaidoba magi chaurba ipiga leire aduna masi historical maktinate aduna kainoni akogi bhapna saba anga na khomjalaga ipik ama puthore ineba mahakaibi ama puthomineba aduna mana mapana yadaba thabakse mana tawba ubada mase chahi taret kainone kaboda loi thabane adu loi thabagi kaino saisida man tawgiba thudang
adagi chandik chaning khombina ma thina tawba mana khangba long kholu joina lo tempa ngakta leiba mafamda long kholali kaigi noiden thoma chanu pido thobi lat padagi di ma sati oibanina mayam na monde loi mitagi bedai ma ja nupi gi jele samasu leibani yaurok pa jele su yam yaubadin mi khuding makta yawe du mi khuding me yam ping yawa ado main tawdana kano chandrik chaning kombi gi jele su na mangonda yam na ping chama o hengi lemna tokpra chalamdaida loi karamdaida mana mata sida phajana masi mapabung oina wada hange migi mayum sida lairaga aina madu tawba yani aro habasi thati na magi ida pasida loin ta yeba ado mase no mamdi mata siga maga khon kharangan khatnai chalamdaida man to phi mam to sum kitang phongdo ambane adaiduda mapabung da pau tamdoini mapabung di kaino ni tumuning thau tumurakpani aduna ma pangkhola mayam do mai iaga magi mananga na karan taraga tamurakpa machan pina phure na mapadu da phon bangamba adugumba chatti gi yam achauba kan haibagun namaka amkha panjarambani atai ko namu koina pamjaba kaya yauraga su nainasi masi am kanna bani naina khali aduna sumai to bharat chanugi pidamdi thambal mangalgumna mengi thamoi nok tholi nungsiban nonlukpa thajaba chanu amasung punchigi lining asina pukchel cheta battana chetcha battana makhoigi atopa bu khudum chanjaba ngameba mapunchi da mai pai maitei nupidi bharat chanugi athotpa mengba saruk asibu chu loksili masagi hanagi punchiga mayong nabada mating leina mairong yabagi thauna chu manghande maitei nupidi tuson manson na ba khang kan bi oiba natte maitei nupida akan chingba thauna na nunggi mating amasung yang na saruk ojaraba chu amak panapal yaude ohe pandabi upalgumna kantha kaleng na de ade kalen thagi lekpak leina akan ba kaleng gi champak thingai duna sakai raklaba su thot naujabi saktam di mangda bagumbani punchi thawai kaya dai mu manu macha masu yokpa gi thak takina lepaki luraba tamham phawda mete nupi ninghan na da ba saktam ama uba phangi mapuching pangchang sangdriba mapunchi ngapi gani mapunchi pangchang sangdriba manipuri upanyas ki itihas ta sunupi gi saktam na choba mafam ama kanduna lakli ani suba lanjau gi mamangda leramba upanyas ahungi manungda ani di madhabi di lising ama jamapan kuntra jaherana lising ama jamapan humpumari aduga nupi saktam nam mingthon oirei labangalata lising ama jamapan kuntra mari da su labangadagi lata snagi saktam nam mapung phaba heli vaishnava masung bangali saite ki ihuldagi lan mian basingi puning da kalam paining bagi thongin phangki bana mi gi mareptagi yang lakda makoina yekliba charitragi thawai di awang ba pidamna oirei kaigi noida akhoigi di sida ai bina habirami se kamal nei iba madhabi ai sulongi matang nei nazarai ai dissertation da labangalata kamalgi madhabi aduga labangalata kainogi angahalgi aduga labangalata khwarakpam chawbagi labangada sulata snagi saktamna mapung phaba heli adubu ai bina hairi se vaishnav dharma masung bangali saite ki ihuldagi lamyan basingdagi yenglakpana makhoigi yekliba charitragi thawai gi awang ba pidam oirei habadi ngasagi labangaga lataga se latagi maming leiramde labanga lata na animak puchalaga thongi se akhoi di nupadagi na akhoi nupina suen hen ropa yadabane aduga madhabi hoi jehra hoi sina kamal hoi aduga angal hoi na yamna kari haini kaino nangkhaira kanda moi maming thon bane na ai smai thamjage ade ihuldagi lamyan basi impuningda kamalna lisinga machamapan dagina chamapan kunthra mari phaudani mai matan si amteli nuaite yegliba uriredi saitagi lamaida manthaba naidraba mai uriregi saktamche sabi sanaugi nautuna talerba nungsinungi warida nungsibagi saktam langli ben naikai di heroin do baruni mahadeva khorumna bagi damak lai thiringe da uri reina singu mahakna kubi bagumna biren bu thengnaki
ꯃꯤꯀꯨꯞꯁꯤꯗ ꯎꯔꯤꯔꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯥ ꯋꯥꯈꯜꯒꯤ ꯇꯨꯡꯐꯝ ꯄꯨꯟꯁꯤꯒꯤ ꯄꯟꯊꯨꯡ ꯕꯤꯔꯦꯟꯗ ꯑꯣꯏꯈꯤ ꯃꯥꯅ ꯕꯤꯔꯦꯟꯗ ꯂꯣꯏ ꯀꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤ ꯎꯔꯤꯔꯩ ꯁꯛꯅ ꯌꯦꯡꯅꯕ ꯑꯣꯏꯔꯛꯏ ꯑꯩꯗꯤ ꯃꯁꯛ ꯐꯖꯕꯒꯁꯤꯁꯨ ꯌꯥꯝ ꯋꯥꯕꯖꯥꯠꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯕꯨꯕꯣꯟꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯛꯏ ꯕꯦꯠ ꯑꯁꯤ ꯑꯗꯨꯝ ꯑꯃꯗꯤ ꯂꯩꯔꯝꯃꯗꯣꯏꯅꯤ ꯃꯧꯄꯥ ꯀꯅꯥ ꯂꯩꯖꯗꯕꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯣꯝꯇ ꯄꯣꯛꯆꯕꯤ ꯎꯔꯤꯔꯩ ꯀꯦꯟꯅ ꯅꯧꯅ ꯊꯣꯠꯅ ꯍꯧꯖꯔꯛꯂꯕꯁꯨ ꯕꯤꯔꯦꯟ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥ ꯀꯌꯥꯕꯨ ꯊꯧꯅꯥ ꯐꯅ ꯃꯥꯏꯔꯣꯡ ꯌꯥꯕ ꯉꯝꯈꯤ ꯁꯤ ꯅꯨꯄꯤꯒꯤ ꯆꯔꯤꯇ꯭ꯔꯁꯦ ꯎꯔꯤꯔꯩꯒꯤꯁꯦ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯈꯨꯗꯤꯡꯃꯛ ꯁꯀꯥꯏꯍꯟꯗꯨꯅ ꯂꯨ ꯇꯣꯡꯅ ꯁꯥꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯍꯤꯡꯕ ꯃꯤ ꯃꯥꯜꯍꯜꯂꯤ ꯐꯤꯗꯝꯕꯨ ꯄꯥꯝꯖꯕ ꯀꯃꯜꯅ ꯎꯔꯤꯔꯩꯒꯤ ꯂꯝꯆꯠ ꯌꯦꯛꯄꯗ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯂꯦꯝꯖꯟꯅꯐꯝ ꯑꯣꯏꯔꯕ ꯑꯋꯥꯡꯕ ꯒꯨꯟ ꯀꯌꯥ ꯆꯦꯜꯍꯟꯗꯨꯅ ꯁꯥꯠꯍꯜꯂꯤ ꯀꯃꯜꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯤ ꯑꯉꯛꯄ ꯈꯣꯟꯖꯦꯜꯅꯤ ꯃꯍꯥꯛꯀꯤ ꯃꯔꯟ ꯏꯔꯩ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯎꯄꯥꯜꯒꯤ ꯃꯇꯧꯒꯨꯝꯅ ꯉꯥꯛꯄꯤ ꯍꯩꯕꯤꯅꯤ ꯂꯩꯄꯥꯛꯀꯤ ꯃꯇꯧꯒꯨꯝꯅ ꯈꯥꯡꯕ ꯀꯜꯂꯕꯤꯅꯤ ꯇꯨꯔꯦꯟꯒꯤ ꯃꯇꯧꯒꯨꯝꯅ ꯄꯨꯛꯆꯦꯜ ꯑꯅꯤ ꯂꯣꯡꯗ꯭ꯔꯕꯤꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯃꯔꯜꯁꯨ ꯑꯗꯨꯇꯅꯤ ꯂꯃꯥꯏ 65 ꯂꯩꯄꯥꯛ ꯈꯨꯟꯅꯥꯏꯅ ꯌꯥꯔꯕ ꯃꯣꯔꯦꯜ ꯚꯦꯂ꯭ꯌꯨꯒꯤ ꯆꯦꯠꯂꯕ ꯌꯨꯝꯐꯝ ꯑꯃꯒꯤ ꯀꯌꯥꯠꯅꯨꯡꯗ ꯁꯦꯝꯂꯛꯄ ꯎꯔꯤꯔꯩꯒꯤ ꯁꯛꯇꯝꯅꯤ ꯃꯥꯙꯕꯤꯒꯤ ꯁꯛꯇꯝꯗ ꯀꯃꯜꯅ ꯕꯤꯁ꯭ꯋꯄ꯭ꯔꯦꯝ ꯁ꯭ꯋꯥꯔꯊꯇ꯭ꯌ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯄ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯄ꯭ꯔꯦꯝꯗꯨ ꯂꯩꯅ ꯃꯔꯨꯞ ꯑꯃꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯄ ꯉꯝꯕ ꯃꯥꯙꯕꯤꯒꯤ ꯆꯔꯤꯇ꯭ꯔ ꯎꯠꯅꯅꯕꯒꯤꯗꯃꯛ ꯁꯦꯝꯈꯤꯕ ꯃꯨꯔꯇꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯡꯈꯠꯈ꯭ꯔꯕ ꯀꯃꯜꯒꯤ ꯋꯥꯈꯜꯅ ꯁꯦꯝꯒꯠꯄ ꯐꯖꯔꯕ ꯐꯤꯗꯝꯒꯤ ꯇꯥꯏꯕꯪ ꯑꯃ ꯃꯥꯙꯕꯤꯅ ꯙ꯭ꯔꯨꯕ ꯇꯔꯥꯒꯨꯝꯅ ꯉꯥꯜꯂꯤ ꯙ꯭ꯔꯨꯕ ꯇꯔꯥ ꯍꯥꯏꯗꯤ ꯑꯋꯥꯡ ꯑꯇꯤꯌꯥ ꯃꯈꯣꯏꯗ ꯊꯣꯛꯏꯕ ꯂꯪꯉꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯦ ꯆꯥꯎꯕ 1993ꯇꯒꯤꯅ 1950 ꯐꯥꯎꯕ ꯂꯕꯪꯒ ꯂꯇꯥꯗ ꯀꯨꯟꯖꯜ ꯂꯇꯥ ꯁꯅꯥꯒꯤ ꯁꯛꯇꯝ ꯑꯁꯦ ꯍꯤꯟꯗꯨꯒꯤ ꯁꯇꯤ ꯑꯃꯒꯤ ꯐꯤꯗꯝꯗ ꯁꯥꯒꯠꯈꯤꯕꯅꯤ ꯃꯥꯅ ꯍꯤꯟꯗꯨꯁꯤꯗ ꯆꯪꯉꯒ 13ꯁꯨꯕ ꯆꯍꯤꯆꯥꯒꯤ ꯃꯩꯗꯤꯡꯉꯨ ꯈꯥꯒꯦꯝꯕꯒꯤ ꯃꯇꯝꯗ ꯁꯥꯒꯠꯈꯤꯕ ꯑꯩꯇꯤꯍꯥꯁꯤक ꯎꯄꯟꯌꯥꯁ ꯑꯣꯏꯔꯕꯁꯨ ꯁꯃꯥꯖꯒꯤ ꯐꯤꯕꯝ ꯑꯃꯁꯨꯡ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯁꯥꯒꯣꯟꯅꯔꯤꯕ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯃꯁꯛ ꯑꯃ ꯎꯠꯂꯤꯕꯁꯦ ꯑꯔꯤꯕ ꯃꯩꯇ꯭ꯔꯕꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯅꯠꯇꯦ ꯒꯧꯔꯤꯌꯥ ꯙꯔꯃ ꯆꯠꯄ ꯑꯁꯦꯡꯕ ꯚꯛꯇꯤ ꯂꯩꯕ ꯈꯥꯒꯦꯝꯕꯒꯤ ꯁꯅꯥ ꯍꯥꯛꯇꯛꯇꯅꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏꯁꯤꯡꯅꯤ ꯂꯇꯥꯁꯅꯥꯒꯤ ꯁꯛꯇꯝꯕꯨ ꯃꯤꯠꯌꯦꯡ ꯑꯁꯤꯒꯤ ꯃꯔꯦꯞꯇꯒꯤ ꯋꯥꯈꯜꯒꯤ ꯂꯝꯖꯩꯅ ꯑꯣꯟꯗꯨꯅ ꯄꯨꯊꯣꯔꯛꯄꯅꯤ ꯂꯇꯥꯁꯅꯥꯁꯤꯅ ꯈ꯭ꯋꯥꯏꯔꯥꯛꯄꯒꯤ ꯃꯆꯥꯏꯕꯦꯝꯃ ꯀꯨꯟꯖꯜ ꯂꯇꯥꯁꯅꯥ ꯂꯕꯪꯒꯤꯗꯃꯛꯇ ꯄꯣꯛꯄ ꯃꯄꯥꯕꯨꯡ ꯃꯔꯩꯕꯥꯛ ꯊꯥꯗꯣꯛꯂꯝꯗꯨꯅ ꯂꯩꯄꯥꯛ ꯅꯤꯡꯊꯧꯒꯤ ꯌꯦꯛꯅꯕ ꯑꯣꯏꯅ ꯃꯇꯣꯟ ꯏꯕꯨꯡꯉꯣ ꯌꯥꯏꯁꯀꯨꯜ ꯂꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯁꯥ ꯇꯝꯂꯛꯈꯤ ꯔꯥꯝꯄꯨꯔꯗ ꯃꯇꯣꯟ ꯏꯕꯨꯡꯉꯣ ꯁꯥꯅꯣꯡꯕꯅ ꯂꯇꯥꯁꯅꯥꯕꯨ ꯒꯟꯙꯔꯕ ꯕꯤꯕꯥꯍ ꯃꯑꯣꯡꯗ ꯂꯕꯪꯒ ꯄꯥꯃꯦꯟꯗ ꯌꯦꯠꯄ ꯐꯪꯍꯟꯈꯤ ꯍꯥꯏꯕꯗꯤ ꯒꯟꯙꯔꯕ ꯕꯤꯕꯥꯍ ꯍꯥꯏꯗꯤ ꯒꯟꯙꯔꯕ ꯍꯥꯏꯗꯤ ꯂꯝꯗ ꯂꯨꯍꯣꯡꯉꯒ ꯂꯧꯕ ꯍꯥꯏꯗꯤ ꯐꯣꯔꯃꯦꯂꯤꯇꯤꯗꯨ ꯑꯁꯝ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯍꯣꯌꯥꯔ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯃꯈꯜ ꯌꯥꯝꯃꯤ ꯑꯗꯨ ꯒꯟꯙꯔꯕ ꯕꯤꯕꯥꯍ ꯍꯥꯏꯕꯗꯤ ꯁꯀꯨꯟꯇꯂꯥꯅ ꯗꯨꯁꯃꯟꯇꯅ ꯁꯀꯨꯟꯇꯂꯥ ꯂꯨꯍꯣꯡꯈꯤꯕꯗꯨꯁꯨ ꯒꯟꯙꯔꯕ ꯕꯤꯕꯥꯍꯅꯤ ꯑꯗꯨꯅ ꯃꯥꯅ ꯀꯩꯅꯣꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯁꯝꯗꯨꯗ ꯆꯪꯉꯛꯄꯗ ꯊꯦꯡꯅꯈꯤꯕꯗ ꯂꯨꯍꯣꯡꯉꯒ ꯊꯅꯝꯃꯒ ꯃꯗꯩ ꯀꯥꯏꯅꯕꯒꯤ ꯀꯩꯀꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯂꯇꯥꯁꯅꯥꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯖꯕꯒꯤ ꯃꯍꯩ ꯌꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯗꯅꯤ ꯃꯇꯣꯟ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯂꯥꯟꯐꯝ ꯆꯠꯇ꯭ꯔꯤꯉꯩꯗ ꯔꯥꯝꯄꯨꯔꯗ ꯅꯕꯤꯟꯒꯤ ꯃꯆꯤꯟꯗꯒꯤ ꯔꯥꯃꯥꯌꯟꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯑꯃꯁꯨꯡ ꯑꯐꯕ ꯐꯠꯇꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯤꯡꯆꯠ ꯑꯃꯁꯨꯡ ꯃꯤꯡꯗ ꯊꯤꯕ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯅ ꯅꯥꯀꯣꯟꯕ ꯉꯝꯕꯤ ꯂꯩꯄꯥꯛ ꯂꯩꯃꯒꯨꯝꯕꯤ ꯁꯇꯤ ꯁꯤꯇꯥꯒꯤ ꯁꯦꯡꯂꯕ ꯂꯝꯆꯠꯀꯤ ꯐꯤꯗꯝꯅ ꯃꯥꯏ ꯄꯥꯛꯄ ꯅꯠꯇ꯭ꯔꯒ ꯃꯥꯏꯊꯤꯕ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯈꯣꯡꯖꯪꯗ ꯃꯥꯡꯑꯣꯏꯅꯈꯤꯕ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯑꯋꯥꯕꯅ ꯅꯨꯡꯃꯪꯅꯔꯕ ꯂꯇꯥꯁꯅꯥꯒꯤ ꯊꯃꯣꯏꯗ ꯑꯏꯪꯕ ꯏꯔꯥꯛ ꯈꯤꯛꯈꯤꯕ ꯃꯇꯥꯡꯗꯨꯅꯤ ꯁꯇꯤ ꯁꯤꯇꯥꯒꯤ ꯑꯊꯣꯏꯕ ꯒꯨꯟꯁꯤꯡ ꯑꯁꯦ ꯂꯇꯥꯁꯅꯥꯒꯤ ꯊꯃꯣꯏꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯐꯤꯗꯝꯁꯤꯡ ꯑꯁꯤ ꯂꯧꯈꯤ ꯇꯧꯕꯨꯜꯒꯤ ꯂꯥꯟꯐꯝꯗ ꯂꯕꯪꯒ ꯇꯨꯔꯦ ꯃꯥꯏ ꯄꯥꯛꯂꯕ ꯃꯄꯥꯕꯨꯡ ꯈ꯭ꯋꯥꯏꯔꯥꯛꯄꯅ ꯃꯆꯥꯏꯕꯦꯝꯃ ꯂꯇꯥꯁꯅꯥ ꯃꯅꯤꯄꯨꯔꯗ ꯍꯜꯂꯁꯤ ꯍꯥꯏꯅ ꯊꯦꯝꯈꯤ ꯃꯊꯣꯛ ꯀꯥꯔꯛꯄꯒꯤ ꯑꯍꯥꯟꯕ ꯈꯣꯡꯐꯝꯃꯛꯇꯗ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯇꯝꯊꯤꯔꯕ ꯆꯩꯅꯥꯈꯨꯜ ꯐꯪꯍꯧꯔꯕꯤ ꯂꯇꯥꯁꯅꯥ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯕꯒꯤ ꯑꯀꯦ-ꯑꯃꯧ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ ꯌꯥꯈꯤꯗꯦ ꯃꯔꯦꯛ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯂꯪꯋꯪ ꯑꯣꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅ ꯄꯨꯟꯁꯤꯕꯨ ꯇꯔꯥꯝꯅ ꯂꯧꯁꯤꯟꯖꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯂꯃꯟ ꯁꯤꯡꯕ ꯁꯛꯆꯈꯤ ꯃꯁꯤꯅ ꯆꯥꯎꯕꯅ ꯌꯦꯛꯂꯤꯕ ꯀꯨꯟꯖꯜ ꯂꯇꯥꯁꯅꯥꯒꯤ ꯁꯛꯇꯝ ꯑꯁꯦ
Bharat Janugi Adarsada Mapuroi Babu Shormang Ningbi Sati Sengba Murti Adumagni. Sibauda I minute Anikata Lepsage Matam Zille Brebema Hybrid. Ima akwai minute taramuk kano lady do kano Adu eragadi aina haningbana minitara dudi kara discussion kaika taurasi mathangda mu ai pajarage ngasi si loiba talagadi lamai si taramu watlibana mathangi kano mifamduda akoi Saturday ki sida mayam punamak tan nongluk sari ngapiu hajari punamak pukhoramjari. Imana akwai mayamda woman oriented oiba amuk topic mathang khangat pirak basi yam nungai aduga akwai nasi feature tawzariba author mingoina panjarabada Nahakpam Aruna Devi professor magi picture se amtang zoom out tawzarake akwai mayam amtang honor dominasi love and like amtang pipiro dagi aina magi maramda kitang yamna nungsiba write up Manipur University ki website ta thengnajabani masi kitang share tawjarake aduga ISTV na lauba khunai sigi mani Nahakpam Aruna Devi State Awardee 2023 literature da haidana magi interview masulai bani soitana amtang yankhatpiyo akwai mayam Manipur ki literature da saknairaba miyoigi maramda henna khangminasi love and like mayam thabirai thagachari the Professor Dr. Nahakpam Aruna Devi magi specialization si modern Manipuri literature Department of Manipur University the 1985 the joint tawani duga masi ikhatpa matam si 2021 the ikhatkiban ado 35 years of teaching experience aina maduda ibi publication da punsi lambi da thoibi pramodini in Laikol masi publication April 2017 da tawi Laimarol Khorjai Kolna haina ibiri maka phana satkai rakliba upanyas Jodhachandra Sansangi Laisatam le nangi damak ni irau khol masisu publication tauki haina masida ibiri symposium the paper The Influence of Literature in Your Career organized by Sahitya Academy New Delhi da masi 2020 July da masi ma present wiki the orientation refresher course the talk on women's voice in Manipuri poetry in the orientation program organized by UGC HRDCMU 2021 da masi the supangtuk piki Manipuri biographical literature da Churachan Maharaj ki imung Laikol Laimarol Khorjai Kol the masi ki journal si published da wiki June ki 2020 da the member of government as well as non-government organization the from the magi specialization expertise hai tare komashi share the video executive board of Manipuri State Kala Academy the IQAC Manipuri University Project Advisory Committee National Translation Mission Mysore President of Laimarol Khorjai Kol member of Equivalence Committee of Manipur University of Culture
member of syllabus committee of Manipur University of Culture สมัยตอนนั้นยามน่ะมะพร้าวได้ไปตาเรก็contribution สิยามตัววิธีดูมาสิกีdetails สิยามน่ะเตียนบัด detail นี่ดูบุไอ้น่ะตั้ง share อิมานะให้บัดตุตะกี้ตั้ง supplement ตัวจะบันนี้ดูก็คุย Library of Manipur กีdamakta ako'y chair o ina library pa ako'y po advice to bida na imana supan bigre ako'y na ini larik natraga function ta upakanda ako'y po lamsing biriba ojani ay na nene ay na yam nang sina kaujabani kurumjari imana masi gi topic sida 3 days next 2 weekend da su amok feature kaujagani ta na soitan na mayam na tune in to birak na ba ning singjari Aduti ima ina comment kitang lokhat chage yang biri ba pungna magpu thakachari aduga online amati offline koina live tawring aida aduga offline da su yang birakan da comment to biram ba pungna magpu thakachari akoi future generation sing na su asigisi akoina matamamada akoi Manipuri literature ki thigalakpa kanda natragana Manipuri personality thigalakpa kanda akoi gi conflict ki marakta akoi gi damakta smaina document tawbiba dagi biba inspiration tawbidana leibasi masi gi damakta akoi na sinjabani thokjom dollar cent and hairi mingsi kurumjari oja haina kaubirai yam nungai nene jamuna sungasi live taking biri matam khara kuira bagi matung da nene giming amuk uraga comment amuk ubasi amna nungai jinglai laiching yang biri kurumjari ima haina ibirai Niju Rambam yang biri Madam Bu Kurumjari haina ibirai Sadhana Ningthaujam yang biri Nangamapal dagi Kurumjari che mama sung ina ibema Monica haina ibirai Babi Sorai Sam yang biri Thagatli Monica ingudam amati iche bema Sarojna Lini Kondram Anipu Lobiri ba thaudang line lauba yaroi haina ibirai Laistram Roskina Ojabu Kurumjari watching from Hobom Marag Ngangom Lekai dagi yang biri Hamom Pramod na Kurumjari ima tajeri haina ibirai Canada dagi yang biri Thokjom Ibohanbi watching from Imphal Pabungbu Kurumjari and Nene Laijana Jamuna Laishramna Precious Reading Live Show in Manipuri Literature haina ibirai Mahesh Sanana yamna nungai jay haina ibirai Arif Aribamna good evening Mama and Cheche haina ibirai Gandharba Bivahai sengasai imana reference tawgibado adu karino ina maduki question duma hangbirai ai hujing marakta dum khumjarage ai hayang khumbado khara khorangani arib na natra arib narang ngai do arib ai khumjarage ko ai ngasachu haipeti Gandharva Bivah hi kaino luhongba se makhanyam yami ko Manipuri luhongba se khaina singnaraga luhongba mangwangka ba jibo puba mayam ama le maitegi oina adagi amuk shelaga ne luhongba se huji hongbai wani thaina ningthopalingai da kaina katpaina dusu luhongba ni ko ai chale khoi mam pudana kaina katpa sina ne dusu luhongba makhalam ne ba borga kaina ga se kaino wa luhong phanga phamde ba maji punishment amane na ai khale punishment sunate karigumba thabak ama ya mayamna yadaba thabam tawta din ningthopalingai da khitang manadaba ma chalame madu to khre hoji akhoi equal right ama lakpadagi di
เชนบ่โอยโรจงบ่โอยโรอดุกิลุหงบดุมันดีไกนากัดไปสิกะได้ดมุปรอเกบุเมกีนุปาองกันนุปีองกันเซมินาระเมนมายามจังดนะไกนากัดปีบัดดุชุลุหงมาคันนี่lili naga tawraga yam chati banoi urang gani noi adu kumbadu phate adugi luhong bado kaina kat pa hai bagi manung sida du thamgre ba hane kaina kat pa do ai hajari do masagi kitang samaj na he ya da ba chen ba de ai lei du ba kai do ba mayam che yaram de adu ji kaina kat pa se le pak na ni saban na ora ga su le kai na ora ga su kaina kat le ga hai se ai tai ai udem to ujadri aduga gandharva vivaha hasinane gandharva di gandhar akhoi lam koiraka leibada kano kari hani nungsinnarakpa adudaiduda nungsinnaragadi hana akhoina leiminaba yade samna harabada aduna vivaha am tawtai haina gandharva di mafamduda id jungle obe yai adagi asam obe yai anything adaiduda ne lohongba masa dia naraba ahlaman punna lohong thopi rasi moy aina adumaina tawdana aduna ne aina sakuntala abigan sakuntalam gise sakuntala ga dusman taga se dusman tana sadan balak pada sakuntala se bonda thengnaba adu moy nungsinaraga ne gandharva vivaha se tawrame khudaktadi nungthongna konungda pugide ko magi kano ningsing khudop ama pirame khudop tugi maming pa ba loiba numit phauda leiro aduga loiba numitar nang konungda ina loksangani matam du ningthoga yam chaw rabjane adu loksangani haiba duda ma se mai masa si su ai changatre adu mabung wa singchina konungda chatlaga thilura sena kan jogi rishi sing mayam china thilakpa matam sida ma sap amadagi matam le sap se yam kinai ko sap tawa muni ama lakpada mana thawudabagi muni duna sap tarambaneba nangna khaliba mido aduka wo oiro hana de mata si anusha prembada kawi sakuntalagi mata anise moina hajabadagi muni nang kaino si antadi kopi ramu sap sem tadi kopi ramu haikanda nang kaino tawrakanda ko oina tawbadagi yam bajaba abigan sakuntalong kasi pagadam ni ko madaiduda mana ma kano konungda mabung pa me amsena thinba chapasi akhoi laigi stream ma bedi turen ama chasati turen adu lanthokpada di masase sai thadana irujabada ningthongna piramba khudopse sana kano na ngajao na yosan gre ma irujabadu taraga adu da mana ningthosina ma se kaure konung yore ai samjangge ko konung yore kan nang loksam banga moy konung sidadi nang uktabi ni adu ada somini insalto bire pore ko sakuntala se mo mo pana loksam bi hodram ni na adagi nga sage mo ma se kano du mo gi asam du da macha sepo e bhoro sepo e khoi bharat barsa ko riba khoi lam sakuntalai masanu pagi maming ni historical si oiba aduga kano ne adugumba am phajaba kano wari hai betare ko aduna ngasagi muni sapto aduna mu kaidore kaniguma thabam to matam daning thoga praja ga che mari se asuki matik phajana leine ba alaina raga yamna udikan da pachai da chaina basinate ningthongna piba dandi lawata athumai to dana ningthogi mafam sida nga se yonge na nga phaba dum sina nga duna yotkiba nga do adu lelaga yongkanda dusman tagi khudopse nga du gi mabukte song thore eba adu sije hoina sokpa yaba na te konungda thilura sen thilakpada dusman tana matam du da mai khudop to urakan sakuntala sining singe eba adu gi ning sing khudop haibani ko ngasai gandharva vivaha haisena ngasai adung gyan tare ko ta adraga mo ko na hairo aduna gandharva vivaha ngasagi mana uba mafam duda atopa mafamda satpadi yadamdina aduda luhongaga lawramba nupi haiba tare ko lohongba sima topa yade ko masima akhona chawraba morel ama lahoga tabani punama pu khoram jari ari jubata mana explain tawbasida kitanga mo aina additional hapjage gandharva vivaha se masi
ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯞꯆꯔꯒꯤ ꯃꯇꯨꯡ ꯏꯟꯅ 8 classical marriage ꯂꯩꯕꯁꯤꯗ ꯑꯃꯅꯦꯕꯀꯣ ꯒꯟꯙꯔꯕ ꯕꯤꯕꯥꯍ ꯍꯥꯏꯁꯦ ꯃꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯗ ꯂꯨꯍꯣꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯦꯜ ꯔꯤꯆꯨꯋꯦꯜ ꯑꯣꯏꯅ ꯑꯗꯒꯤ ꯑꯍꯜ ꯂꯃꯟ ꯌꯥꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯁ ꯋꯤꯠꯅꯦꯁ ꯑꯗꯨꯒꯨꯝꯕ ꯌꯥꯎꯗꯅ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯌꯥꯅꯔꯀꯥꯟꯗ ꯃꯣꯏꯒꯤ ꯀꯟꯁꯦꯟꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯗ celestial musician in Hindu mythology known for their adudu ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯤ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯂꯨꯍꯣꯡꯕꯅꯤ mutual consent keywordse mutual consent masa masa yanaba love marriage haitareko masida mi yaudaba formal ritual yaudaba adugumbani adum formal ceremony se yaudabanina moi masa ani do mi ani se adu yanazaba haitare aduga ngasai gi Dusyanta Sakuntalagi imana panbigre moigi example do adun Laishram Roxina Thamoida khwaidagi nungaiba pokchai makha wari ngaijari Saturday da aina ibirai Amarjit Elna ibok amadi chebu khurumjari haina ibirai Mahesh Sanana ichena hotnabiriba mayamsi mamal naidraba ama oiduna leihauragani yamna nungaijai imabusu ana ek yaudana hakjang phana matam chuppada leiba oirasanu haina ibirai the Mahesh na hairise akoina koi mai bani na just front da leirakanda akoina present tawbagi wani thabak ama tawbase akoigi collaboration adagi support se yamna change ngasai imana haibiki bido akoina ngasi feature tawjariba Professor Aruna Nahakpam mingoina panjarabada adagi akoigi library se semakpa kanda akoina ahal lamangi kamain tawsige hena yawba adagi any program tarakpa kanda larik adagi achum aran adagi any sigumba leibase akoi myam se support tawnaba machange ba aduna koi Manipur sida akoigi media haitare ko sina akoi se negative ki kano se hoi adubudi media gi mathawni ko akoi ki khana chaina ba adagi sauna basit na hena masiki content se utpase akoi Manipur ki mi mayam siki collaborative nature adagi helpful nature akoi hujik sidai sida akoi na ngasi comment lojari ba babi sorai sam mana emo akoi relief camp ki tawban pi atana sema ga relief camp chongthore ibani adagi sadhana ning thaujam doctor mana chala ga keno relief camp ta chala ga doctor ama oibagi magi team pura kanda support tawribani adagi smain tawdana akoi ki yamna inspiring oiba akoi ki Manipur se yamna piya kanda akoi ki fibam se mina akoi ki problems solve tawni haibase akoi ki aina sum yengjaba kanda akoi na madugumba khara ubase akoi isa na akoi ki chawkhatnaba tawbase masida focus tawbasi aina kitang haijening haibati akoi na thabak macha amtang si library of Manipur kai se yamna pitu akoi na yamna pikna honajari neba akoi na pamjabadi yemune akoi Manipur gi larik akoi gi author kok lairaba mayam sina ibase taba kanda akoi se kapnengdra fajaba adagi Manipuri word kase akoi na akoi ma se waraba ma mai sofa maning da hepta kare smaina tawbasi akoi library su mai thakre do library achawma lairaga akoi gi author singi mayam se
archive taubiba adagi Amazon daga hujik koina Manipur gi lairik thiba kanda Manipur lairik phangde masida koi thadaminaba adagi author mayam si pulla kanda moi gi wakhanlon si nationally international level da smaina koi pukhatpa sigumba se yamna koi thabak tawgadaba watli adubu koi tapna koi tawminnasi haina amaina ai haijage kaka Kesarina khurumjari ima amadi iche haina ibirai ada ngasigidi ima masida akoigi comment asi loizare adubu aina marak comment si akoigi app sita laktakanda share tauba group kumbada dum yaurambas yawi madu aina part udabagi haitare hujik ki udabagi ngakpigani adudi imana waroisen kitang haibiro aduga koi program asi loisen honazaras aina last aina hajaningbasi matangi hapta dasu tekta kaidana khoi unaminaraga karino kharadang warsu akhoi mangi lambi sina tungi lambi sanghoraga mangi lambi sitela amneba masi minamdanaga naujaningboga yabaja nate changsalai ne aduna changhamba yoramdai baudang di paba ngamhanbiu sidane aina laida haje jeuri khana pamdre lupa pamdre phiron anauba lainingaktre akhoi wakhanje hanagi dubawa thupa chaba bau talleeba wakhanje adu paba simade ai huji adum yam yang ori haje batare ai paningba dum poi mayang thaujandegi ai punam pucheba tojage mathangda suna unaminasi aduga aigi inau chaklaba Professor Bima Aruna nangi yamna sangna nang nabaga ya ponate punchibigo punchiro habenate ko kaigi noida mi amagi wase mana yes haraga tawdaba mi shu adum thingaidana ai ma tawne harde adum tawba adun aishu as mangam khai una sejo dume to unaba di yumda sanaba nate ko kudombi na tawraga adum wari sajaba yam nungsi naibu tawibase ai yam harawi akonbada ai writer sibu ai hanana thagachari mathangdasu ai pajagige numi humni sumna pajagini haraga punam khoramje aduga last akoigi Mahesh Sanana yamna chummi che tapna honnaminasi che bukrumjari oja arunasi ai busu tambirakpa yamna nungsijaba ojani ojagi photo ujabada khurumjari haina ngasagi photo do adagi ngasagi aina Manipur University ki the photo yamna nene arunana khara naha oiringai gi photo se yaurame yam nungsiba aduga yamna imana hairise akoina thabak ama tawminabada akoise mi unabakanda thabak tawminaba mi thabak tawba mi ko amana chinda dang thabak tawba ado thabak tawba mi se unarakanda moiki way of life adagi way of working masti ubade anungai adana koi aina nene na kaujaba professor nana koi Library of Manipur finding the voices adagi any literature gi tawba ma gi chillaba adagi mafam travel tawba mafam oiraga so koi soidana ba support tawbirakpa adagi yam nungsi ba moment yaugre koina ahan laman gi tribute ka piba kanda koigi phone da koi se tribute ki thana basida yamna nungsina nene hairakpase koina mapanda legibana koigi maitelon se yam sengde aduga yamna watle haitare ko adu smaina maitelon yam sinungsina koigi na tabasida o koise yam watli ko tamgada ba yam watli ko in hairakanta adumaina khalhalle aduna koi ahandaman adagi akoi Manipur ki experts in si theminasi akoina chatpa lambi du da akoina ngambado adu utminna kanda di hujiki akoi technology se akoina yamna khanadana du laibeiwani hujikti artificial intelligence adagi database masida yengba kanda aina akoi any program si yengba kanda akoi authors singi maming se thiba kanda moigi data se yaudaba se ngonde yam nungaite aduna Library of Manipur ki akoi one of the missions akoina
data เสอค่อยกิดมฟีดตอรกันดะค่อยใน any AI กิ library ดะค่อยมณิปุกิมิสักอมากิมะมิงไทปัดลักปะกันดะมวยสิกะนาโนกะริโนยเสมาสิตอบ่เสมาสิอิมินนาซีen hai ra kan da nasi giti kan atau jarage program solution jarage matang kita mukso idana nai na minasi hai ra ga khurum jari ayana shupuna mapo mukhurum jari taga jari kom na jari